Hello guys, I'm Matang si kang lepan viewer member taram nokchari. Aduga hajik se kamra pung je taram thoi ta 2 minute ani tangai aduga ai hawlak tangai good morning oi tangai adubu karam tai do ko ai smana yaw thing he ba na na imphal la ko weather ji pura Shillong weather ta e yo nung ta e ba ado ji pung 3 minute mari ta re parking da salani phok na kapani parking ba aduga plan khá to lai smart to ga video na ma khol la ba tu tor ba da tor ba na plan me am lai adu ga hek lak pa da gi nong ta je nong ta bi nga si ta le nong ta ji ju kham ba ta bra ju ta da bra ju ta ba thu pa ya ti tan no weather do am ti na bi bla chu weather do oi ba kham ba ka sing ri ngo to aina proper dress ade khu chu ko like laptop adu da maya ma yarim di sida jo adu kem lok thok ta ya ai ai ngang bazar chale bazar chala ga phi am la free am la ga si jo ai gi hai de khadang block to adugi maning background kai seng me na lek pa ai je fija na cha thu ga tai thu ra ga de leng no khona to ga du khang de ka nga chi lu shamang ngam dra ngam moi dra do let's see kari thu gam na hado aduna gorsilla boom. Okay guys, hai de khoi samjha de pakta baba ta leng ge army sing na khomra I from the una je aduga surprise am lai nga nan de una je ha ga weather condition ju phatta ba aduga ai hoji kan je blog semak tri je ko blog se sem ba number ho ga na ko hekta ya da kari ma ram na ma tam na ko ai je kan je thabak se sunglai lai ta ba thabak se sunglai lai ta bi khomra thabak to yam tan adu do oi ba de mi je taw bune de thabak se khatang la ga na khomra adum mathang taw ni mi di khang de ko ai di taw aduna thabak se sunglai lai tra ga na ko kam taw ning da ba adu do taw aduga ai ngang nge feel ga tu si ma ning da khal le ta si ta de khatang professional ma le da blogger adu si je to smana pak ma ta ra si da khan na da ngara si khang ka ta ga ma khoi si ne kyan ti na khat game ta na ga ma duga puja la to ra ji de duga puja ma ya ne adu ga sa je pung ma khai ta re ko pung ani de theng na je hainam ne don lo chana ba taw ri du ga kari surprise no ne ying a je hendung go moi prak thu ja la khang de surprise ne chi pa ga lak to no da come on. Okay guys, hajik kangla ma yok sor tore ma chu message hajan hajan le yau re ai ne khatang thieng gre do ifal city ji ju na le ngo still bar loi hap thare ubra keno ne ba si juno sama mang ne juno sama mang yong na ha pe si jam tin pai city ma le kha e ho khoi manipur traffic rule ifal city gi ba jana follow ta we tha yim na ha le na mau dre ne. Okay guys, je koi phambam je si duina pham me kangla gi som kan pukri le do kai ko no di khang ga do ga ai gi surprise te si joi le me si am ti ma lai si wen photo do sa dum thola ni de edit to da je puri thok thra jo ka du ga sile mingam dar mo gokle keno channel hangi ga channel ma ming do gokle hom sketch an lai min adu ga si ye ko je ko ai je mai je komba ai ko man de ba computer da to ga pencil da to shem to ko ma le bai photo de adu do proof khang da ba ayek pa gi link do thala ke ba adu ga ai channel ha pa ga adu ga adu de yengwai de si yek pa gi link do how de loi ba de yengo adu channel si video tha ka pa na tra si yek pa ge okay a si yek pa how de kam koi ra de kamai to ino ai yek pa je panga di koi bi koi dri September yek pa hore na oza di kana kana to ke oza ai isha ne dum oza ne o oza sungai nai da bida ai oza ne oza isha ne chatra buje
ꯑꯁ ꯃꯩ ꯇꯥꯏ ꯁꯤ ꯅꯪ ꯁꯨꯇꯝ ꯇꯝꯗꯕꯤꯗ꯭ꯔꯕ ꯁꯤꯒꯨꯝꯕ ꯌꯦꯛꯂꯛꯏꯁꯦ ꯃꯥ ꯁꯨꯇꯝ ꯇꯝꯗꯦ ꯑꯗꯣ ꯑꯩ ꯀꯩꯅꯣꯗꯤ ꯌꯦꯡꯉꯦ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯅꯔꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠꯇ ꯌꯦꯛꯄꯗꯣ ꯁ꯭ꯀꯦꯟ ꯇꯧꯔꯒ ꯃꯥꯒꯤ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯦꯛꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯆꯤꯡꯉ ꯁ꯭ꯀꯦꯟ ꯈꯦꯠꯅꯩ ꯑꯗꯨꯁꯨ ꯍꯩꯕꯨꯗꯤ ꯍꯩꯌꯦꯕ ꯑꯗꯣ ꯑꯩꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦꯕ ꯍꯥꯏꯗꯤ ꯃꯤꯅ ꯍꯩꯔꯛꯏꯕ ꯈꯣꯠꯂꯤꯕꯁꯤꯡꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯗꯅꯦꯕ ꯎꯔꯨꯕꯗꯩ ꯍꯩꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯇꯥꯔꯁꯨ ꯈꯨꯠ ꯄꯥꯏꯔꯒ ꯇꯝꯃꯛꯄ ꯈꯣꯠꯂꯛꯄꯗꯨꯗꯤ ꯇꯧꯗꯕꯤꯅꯦꯕ ꯇꯧꯔꯤꯁꯤꯅ ꯍꯥꯏꯗꯤ ꯍꯩꯔꯤꯁꯦ ꯑꯁ ꯁꯤꯗꯤ ꯌꯥꯝ ꯐꯖꯕ ꯇꯦꯂꯦꯟꯠꯅꯤ ꯁꯤ ꯑꯁ ꯂꯦꯝꯃꯥꯡ ꯄꯥꯝꯃꯨꯏꯁꯦ ꯈꯇꯪ ꯀꯟꯅꯒ ꯍꯣꯠꯅꯔꯗꯤ ꯃꯩ ꯇꯥꯅꯤ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯍꯥꯏꯗꯤ ꯈꯨꯠꯀ ꯄꯥꯏꯔ ꯇꯥꯛꯇꯕꯁꯨ ꯑꯗꯨꯝ ꯇꯝꯗꯕꯤꯗ ꯁꯤ ꯆꯥꯡꯗ ꯌꯧ ꯉꯝꯃꯤꯕꯅꯤꯅꯀꯣ ꯑꯗ ꯐꯖꯅ ꯇꯧꯋꯦ ꯃꯥꯏ ꯄꯥꯛꯑꯦ ꯑꯗꯣ ꯑꯌꯦꯛꯄ ꯑꯇꯩ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯌꯦꯛꯄ ꯑꯇꯩ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ ꯌꯥꯎꯔꯤ ꯑꯣ ꯑꯣꯀꯦ ꯑꯇꯩ ꯌꯦꯡꯒꯦꯅꯦ ꯑꯗꯨꯗꯤ ꯕꯔꯂꯣꯟ ꯂꯩꯅ ꯕꯔꯂꯣꯟ ꯁꯤꯅ ꯑꯃ ꯑꯕꯨꯅꯥꯎꯗꯣ ꯑꯕꯨꯅꯥꯎ ꯁꯤꯟꯗꯥ ꯆꯦꯇꯟ ꯂꯩꯅ ꯉꯗꯤ ꯁꯣꯗ ꯁꯤ ꯃꯤꯅꯤꯠ 35ꯗ ꯑꯩꯅ ꯉꯝꯅꯕꯒꯤ ꯍꯥꯏꯁꯦ ꯑꯣ ꯁꯨꯝ ꯃꯇꯝ ꯂꯤꯃꯤꯠ ꯊꯝꯃꯒ ꯆꯦꯂꯦꯟꯖ ꯇꯧꯕꯅꯦꯕ ꯑꯣꯀꯦ ꯁꯤꯅ ꯀꯩꯅꯣꯗꯣ ꯈꯪꯉꯦ ꯀꯩꯅꯣꯒꯤꯗꯣ ꯅꯠꯇ꯭ꯔꯣ ꯏꯅꯣꯁꯦꯟ ꯑꯥꯏꯁꯀꯤ ꯅꯨꯄꯥꯗ ꯁꯤꯅ ꯖꯦꯅꯥꯗꯣ ꯁꯤꯁꯨ ꯂꯧ ꯂꯥꯛꯀꯅꯤꯅꯗꯤ ꯍꯥꯏꯌꯦ ꯁꯤ ꯑꯩꯅ ꯁꯤꯡꯒꯔꯗꯣ ꯅꯠꯇ꯭ꯔꯣ ꯁꯤꯡꯒꯔꯗꯣ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯁꯤꯡꯒꯁꯨ ꯍꯥꯟꯅ ꯊꯣꯛꯅꯩꯌꯦꯕ ꯁꯤꯅ ꯖꯦꯝꯁ ꯑꯃ ꯁꯥꯏꯈꯣꯝꯗꯣ ꯎꯒ꯭ꯔꯦ ꯕꯨꯂꯦꯠ ꯁꯛꯄ ꯈꯪꯉꯦ ꯃꯦꯟ ꯔꯣꯜ ꯁꯥꯔꯒ ꯁꯤꯗꯤ ꯔꯣꯍꯟ ꯐꯤꯂꯝ ꯐꯖꯔꯦ ꯁꯤ ꯃꯥꯏ ꯑꯅꯣꯞꯁꯦ ꯌꯥꯝ ꯃꯥꯜꯂꯤꯅꯦ ꯀꯩꯕ ꯃꯥꯏ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯗ ꯕꯣꯔꯤꯡ ꯕꯣꯏꯁ ꯑꯃ ꯃꯦꯛꯁꯤꯅꯥ ꯀꯣꯂꯣꯅꯤ ꯇꯧꯕꯗꯣ ꯑꯣꯀꯦ 3D ꯌꯦꯛꯄ ꯍꯧꯔꯛꯄꯒꯤ ꯃꯥꯜꯂꯤ ꯁꯤ ꯂꯩꯔꯦ ꯁꯤꯗꯤ ꯐꯖ ꯃꯥꯜꯂꯤꯅꯦ ꯁꯤꯗꯤ ꯒ꯭ꯂꯥꯁ ꯕꯣꯇꯜꯗꯣ 3D ꯃꯥꯜꯂꯤ ꯁꯤꯅ ꯕꯣꯕ ꯃꯥꯔꯂꯤꯅꯦ ꯐꯖ ꯃꯥꯜꯂꯦ ꯃꯩꯈꯨ ꯊꯣꯛꯂꯛꯄꯁꯤ ꯃꯥꯜꯂꯦ ꯁꯤꯗꯤ ꯁꯨꯝ ꯏꯃꯥꯟꯅꯕꯒꯤ ꯄꯤꯒꯗꯕꯅꯤ ꯃꯁꯥꯗ ꯃꯈꯣꯏ ꯌꯦꯛꯄꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯑꯝꯇ ꯌꯦꯡꯗꯦ ꯈꯔ ꯁꯤꯅ ꯌꯦꯛꯊꯔꯛꯏꯅꯤꯅꯦ ꯄꯦꯟꯁꯤꯜꯁꯨ ꯃꯈꯜ ꯂꯩꯕ꯭ꯔꯕ ꯌꯦꯛꯄꯗ ꯍꯥꯏꯗꯤ ꯀꯟꯕ ꯊꯣꯠꯄꯒ ꯌꯥꯝ ꯂꯩꯗꯥꯏ ꯀꯕꯛꯗꯤ ꯈꯪꯉꯦ ꯌꯥꯝꯗꯤ ꯈꯪꯗꯦ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯁꯤꯒꯤ ꯍꯩꯁ ꯕꯤ ꯑꯗꯨꯃꯥꯏꯅ ꯕꯤ ꯆꯠꯂꯦꯕ ꯑꯣꯀꯦ ꯁꯤꯅ 10B ꯁꯤ ꯃꯦꯟꯁꯤꯜ ꯆꯥꯎꯋꯦꯕ ꯁꯤꯅ ꯑꯗꯨꯒ ꯉꯁꯤ ꯂꯥꯛꯄꯁꯦ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯅꯦ ꯁꯨꯝ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯝꯕꯅꯦ ꯔꯣꯕꯤꯟꯁꯟ ꯀꯥꯏꯗꯩꯅꯣ ꯍꯩꯉꯥꯡ ꯃꯥꯏ ꯃꯅꯥꯛ ꯅꯪꯅꯔꯕ ꯅꯪ ꯌꯥꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯦꯃꯤꯁꯟ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯁꯤꯝꯇ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯛꯇꯕ ꯕꯇꯥꯂꯤꯌꯟꯒꯤ ꯑꯥꯔꯃꯤ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯁꯦ ꯃꯍꯥꯛꯁꯦ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯣꯝꯄꯣꯖꯔ ꯑꯣꯏꯕꯅꯦꯕ ꯑꯗꯨꯗ ꯋꯥꯆꯦꯞꯇꯗꯤ ꯄꯥꯎ ꯐꯥꯎꯅꯕ ꯑꯩꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯃꯁꯨ ꯀꯣꯝꯄꯣꯖ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯊꯥꯏꯅꯉꯥꯏꯒꯤ ꯀꯜꯆꯔꯁꯦ ꯍꯥꯏꯗꯤ ꯄꯦꯅꯥ ꯀꯩꯀꯩ ꯁꯨꯝ ꯂꯩꯗꯅꯀꯣ ꯑꯁꯤꯗ ꯈꯇꯪ ꯑꯞꯒ꯭ꯔꯦꯗ ꯍꯥꯞꯆꯤꯜꯂꯒ ꯑꯗꯣ ꯃꯥꯗꯤ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯍꯥꯏꯐꯦꯠꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯍꯥꯏꯗꯤ ꯑꯩꯁꯨ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯄꯗ ꯆꯞ ꯆꯥ ꯊꯦꯡꯅꯕ ꯑꯗꯨꯗ ꯊꯦꯡꯅꯁꯦꯅ ꯄ꯭ꯂꯥꯟ ꯇꯧꯕꯗꯤ ꯀꯨꯏꯔꯕ ꯄꯥꯛ ꯊꯦꯡꯅꯕ ꯐꯪꯗꯕ ꯉꯁꯤ ꯊꯦꯡꯅꯔꯤꯉꯩꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯁꯛ ꯈꯪꯅꯍꯧꯁꯦ ꯃꯤꯡ ꯍꯥꯏꯔꯝꯃꯣ ꯑꯩ ꯃꯤꯡ ꯄꯣꯏꯔꯩ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯄꯣꯏꯔꯩ ꯀꯧꯋꯦ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯄꯣꯏꯔꯩ ꯉꯥꯟꯕ ꯁꯨꯃꯥꯏꯅ ꯃ꯭ꯌꯨꯖꯤꯛꯀꯤ ꯇꯧꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯗꯨꯒ ꯀꯩꯀꯩꯒꯤꯗ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠ ꯗꯤꯇꯦꯜꯁ ꯀꯣ ꯑꯩꯁꯦ ꯑꯁꯦꯡꯕꯗꯤ ꯑꯩ ꯃ꯭ꯌꯨꯖꯤꯛ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦꯀꯣ ꯆꯍꯤ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯆꯍꯤꯗꯤ ꯍꯥꯏ ꯉꯝꯗ꯭ꯔꯦꯀꯣ ꯀ꯭ꯂꯥꯁ 10 ꯁ꯭ꯋꯥꯏꯗꯒꯤ ꯇꯧꯔꯛꯄꯅꯦ ꯑꯩ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦꯀꯣ EDM ꯀꯣ ꯑꯗꯨꯝ ꯒꯤꯌꯔꯁꯦ ꯑꯅꯝꯕ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯇ ꯐꯪꯕꯅꯦ ꯗꯥ ꯕꯤꯁꯅ ꯁꯛꯄ ꯅꯄꯥꯎ ꯑꯗꯒꯤ ꯂꯧꯅꯝꯕꯤ ꯑꯗꯒꯤ ꯁꯦꯅꯔꯤ ꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯁꯦꯝꯕꯅꯦ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯌꯥꯝ ꯍꯩꯒꯦ ꯀꯌꯥꯝ ꯍꯩꯇꯦ ꯑꯗꯣ ꯌꯥꯝ ꯊꯤ ꯂꯥꯏꯕ ꯃꯑꯣꯡꯗ ꯍꯥꯏꯔꯒꯦꯕꯀꯣ ꯃꯥꯏ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯕꯅꯦꯀꯣ ꯑꯗꯨꯝ ꯆꯪꯉ ꯌꯦꯡ ꯌꯥꯅꯤ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯑꯩꯒꯤ ꯁ꯭ꯇꯦꯖ ꯅꯦꯝꯁꯦ ꯄꯣꯏꯔꯩ ꯋꯥꯏꯔꯛꯄꯝꯅ ꯊꯣꯟꯗꯕꯅꯦ ꯑꯩ ꯁ꯭ꯇꯦꯖ ꯅꯦꯝꯁꯦ ꯍꯦꯟꯖꯨꯅꯥꯍꯥꯅ ꯊꯣꯡꯕꯅꯦꯕ ꯍꯦꯟꯖꯨꯅꯥꯍꯥ ꯃ꯭ꯌꯨꯖꯤꯛ ꯑꯅ ꯑꯗꯨꯅ ꯃꯌꯥꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯕ꯭ꯔꯣꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯃꯌꯥꯝ ꯑꯧꯄꯥ ꯍꯥꯏꯅ ꯀꯧꯋꯦ ꯑꯗꯣ ꯑꯁꯦꯡꯕꯅ ꯔꯣꯕꯤꯟꯁꯟ ꯑꯦꯗ꯭ꯔꯦꯁꯁꯦ ꯀꯥꯏꯗꯩꯅꯣ ꯑꯩ ꯇꯥꯡꯈꯨꯜꯄꯥꯜꯗꯩꯅꯦ ꯅꯥꯎꯔꯦꯝꯊꯣꯡ ꯕ꯭ꯔꯣꯒꯤ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯩ ꯁꯤꯡꯖꯃꯩ ꯆꯤꯉꯥ ꯃꯈꯥꯗꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕ ꯑꯣꯀꯦ ꯒꯥꯏꯁ ꯂꯦꯃꯤꯅꯦꯁꯟ ꯇꯧꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯁꯤ ꯂꯩꯔꯦ ꯑꯗꯨꯗ ꯁꯤꯗ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯗꯦꯠꯁꯨ ꯊꯥꯖꯜꯂꯦ ꯗꯦꯠꯁꯤꯅ ꯑꯩ ꯄꯦꯟ ꯑꯣꯏꯅ ꯊꯥꯖꯜꯂꯦ ꯍꯥꯏꯗꯤ ꯂꯦꯃꯤꯅꯦꯁꯟ ꯇꯧꯔꯝꯗꯥꯏꯗ ꯈꯪꯂꯥꯛ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯃꯦꯃꯣꯔꯤꯗ ꯑꯗꯩ ꯗꯦꯠ ꯊꯥꯖꯜꯂꯒ ꯊꯝꯍꯧꯕꯅ ꯐꯩꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯑꯃꯁꯨ ꯂꯩ ꯍꯥꯏꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯗ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯐꯪꯉꯛꯄꯀꯣ ꯃꯌꯥꯝꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯤꯅꯨꯡꯁꯤꯒꯨꯝꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯂꯣꯏꯅ ꯊꯦꯠꯂ ꯊꯝꯒꯦ ꯑꯇꯣꯞꯄ ꯂꯩꯁꯜꯂꯒꯀꯣ ꯐꯣꯇꯣꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯔꯒ ꯈꯣꯠꯂꯒ ꯊꯝꯃꯣꯏꯒꯦꯅ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝꯒꯗ ꯁꯨꯝ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯄꯨ ꯂꯩꯔꯤꯉꯩ ꯂꯩꯔꯁꯨ ꯁꯤꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯒꯤꯐꯅꯦ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯆꯪꯁꯤꯜꯂꯛꯀꯦ ꯁꯤ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯒꯤꯐꯅꯦ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯣꯝ ꯑꯉꯥꯡꯅ ꯄꯤꯔꯛꯄ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯒꯤ ꯁꯦꯜꯐꯤ ꯁ꯭ꯇꯤꯛ ꯁꯤꯗꯒꯤꯅꯦ ꯏꯍꯥꯟ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯧꯗꯣꯔꯛꯏꯁꯦ ꯌꯦꯡꯉꯣ ꯁꯤꯁꯦ ꯇꯤꯛꯑꯝꯅꯦꯕ ꯑꯣꯀꯦ ꯁꯤ ꯇꯤꯛꯑꯝꯅꯦꯕ ꯇꯤꯛꯑꯁꯨꯀꯣ ꯁꯨꯝ ꯅꯨꯡꯁꯤꯔ ꯊꯝꯕꯤꯕ ꯑꯗꯨ ꯅꯠꯇꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤꯒꯤꯁꯨ ꯁꯤ ꯐꯪꯕ ꯑꯗꯣ ꯀꯣꯟꯅ ꯗꯤꯇꯦꯜꯁ ꯄꯨꯂꯞ ꯅꯞꯄꯛꯑꯀꯥꯟꯗ ꯈꯪꯕ꯭ꯔꯥ ꯄꯨꯂꯞ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯋꯥꯁꯨ ꯌꯥꯝ ꯀꯟꯅ ꯉꯥꯡꯉꯔꯣꯏꯒꯦ ꯍꯥꯏꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯈꯔ ꯇꯥꯔꯝꯅꯤ ꯍꯥꯏꯕꯗꯤ
ꯆꯥꯛ ꯊꯣꯡꯕꯩ ꯅꯍꯥꯟꯒꯩ ꯕ꯭ꯂꯦꯛ ꯑꯦꯟ ꯍ꯭ꯋꯥꯏꯠ ꯉꯥꯛꯇ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯃꯊꯦꯜꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯀꯂꯔ ꯇꯧꯁꯦꯅꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯍꯧꯅꯔꯒ ꯈꯪꯕ꯭ꯔꯥ ꯀꯂꯔ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯦꯛ ꯑꯦꯟ ꯍ꯭ꯋꯥꯏꯠꯀꯤ ꯃꯍꯨꯠꯇ ꯀꯂꯔ ꯇꯧꯔꯕꯅꯤꯅꯀꯣ ꯈꯔ ꯃꯈꯣꯏ ꯃꯉꯥ ꯈꯔꯗꯤ ꯇꯥꯔꯝꯒꯅꯤ ꯑꯗꯣ ꯑꯣꯀꯦ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯌꯥꯝ ꯊꯦꯡꯉꯤꯁꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯑꯆꯧꯕ ꯑꯃ ꯅꯪꯉꯝꯅꯤꯅ ꯃꯊꯪ ꯕ꯭ꯂꯣꯛꯇ ꯍꯥꯏꯔꯒꯦ ꯕ꯭ꯂꯣꯛ ꯂꯥꯛꯄꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯀꯥꯏꯅꯔꯁꯦꯀꯣ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ